अस्सलामुअलैकुम वरहमतुल्लाहि वबरकातुहु। अखोई मणिपुर की इरमदम सिगी अलिम उलमा सिंगना कुरान अमसुंग हदीस की मतंगदा तरावीगी मरी लेना रमदान थासेग मरी लेना संदोरकपा वफम सिंग अदुगी अरानबा पाखुम मथंग मथंग पीथरकपगी चथरकपासिदा हंदक अमुका अखोई मौलाना आजाद अली महमूदी हाइबा अमगी फेसबुक की पेजता महाकना वफम अमा थगलई हारिबसी मसला कुंथ्रा मरी नुपीगी इमामत लेती हाइबा टाइटल अदुदनी मदुदी फरज ओइरबसु नत्रगा नाफल हाइबे तरावी नमाजदा नुपीगी इमाम ओइबे यादे मकरू तहरीमीनी अदुना नुपीसिंग मथन मथन नमाज सोनगदबनी हारिबा महाकी वहै असी वफम असी अखोगी फतवा शामी किताबुल सलात बाबुल इमामत हाइबा अदुदगी लौथरकपनी अदुमकी रेफरेंस अदुसु माना पीरी हारिबा फतवा की लाइक शामी असी क्राइ फबद चुम्मनो अमसुंग क्राइफल लानबनो हाइबदो हौजिक येंगमिनसी कुरान अमसुंग हदीस तगी मसिगी पाखुम मसि पीद्रे ममांगदा अइना कुरान दगी अफम खरा थमजगे मदुदी निपासिंग अमसुंग नुपीसिंगी मरमदा अफब थबुक तौबा खुदिंगमक्ता निपा ओइगेरा नुपी ओइगेरा मदुगी सवाब रिवार्ड अदु चप मानना पी निपा न तौबा अमसुंग नुपी न तौबा खाइदोक्ते अदुगा नुपीगी दायित्वसिंग अमसुंग नुपागी दायित्वसिंग सोलाना मफम कयादा कुरानगी ताकपी अमदुदी चप माने हाइबा चप मानना खबरांगना पैरेलल ओइना मतम पुमदा लाना चपी सुमनतंगी निपा खकी अफम खरा अखनना पेरक मतम द खतनतना अदुगा नत्रगा सुमनतंगी नुपी खकी अखनना पेरक मतम खरा दतना निपा अमसुंग नुपीगी स्पिरिचुअल इक्वालिटी कुरान ताकपी तंबी खुदमन हायबद सूरा 16 सुबा आयत 97 दा अमसुंग सूरा 3 सुबा आयत 195 दा निपा अमसुंग नुपी अनिमंग तौबा अफब थबक खुदिंगमक्ता लाना वसक तौबीखरे मदुदी मखोईदमक्ता अफब पीनबीगनी अदुगा चप मानबा सवाब पीनबीगनी निपा अमसुंग नुपी अनिमक पेयरनी जुरानी हाइबसु लाना सेंबीखरे अदुगा मखोई अनिमक अल्लाहगी मिडियंग चप मानै अदुगा ख्वाइदगी वांगबदी कैन हमतमदा धर्मदा चुम चपदुनेबा मखोई अनिमक धर्मगी दायित्व चप मानना पी नुपा नुपी खैदोक्ते सूरा 94 सुबा या 36 थाजरब नुपीसिंग अमसुंग थाजरब नुपासिंग अनिमकसे अल्लाहना सुमना हाय कोई मिचंगनी हायना अमना अमदा सगुरकदौबनी अफब तौबदा अमसुंग फत्तब थिंगबदा मसिस कुरानगी सूरा 9 सुबा आयत 71 दगिनी धर्म फंबैनबा हाइबे इनबा असेंग मुचतपा सबर लै तौबा निपा अमसुंग नुपी अनिमकता लाना रहमत पिनबिगनी अमसुंग मखोईगिदमक्ता अल्लाहना अचौ मना मथिल पिनबिगनी सूरा 19 सुबा अमसुंग आयत 35 दा निपा अमसुंग नुपी अनिमक अइकोई सोल अमदतगी थवाई अमदतगी लाना सेमखिबनी अदो अमना अमदा मतेंग ओइनरगा अयिंगबा हाइबदु शांति हाइबदु फंगनबैदमक्ता कुरान की सूरा 3 सुबा आयत 189 दगी हदीस दसु समाई लाई अल्लाह के रसूल मुहम्मद सल्लल्लाहु अलैहि वसल्लम नाहिरम्मी मदुदी इन्नमन निसाउ शकाइकुल रिजाल आरहदी थंगैमक सेंगना नुपीसिंग असे निपासिंगी तंखाई जुरानी हाइबदी तंखाई अनि ना मपुम अमा ओहेनबदु अदुनि सिनि हारिसे इंग्लिश थागना ट्विन हाफ्स ऑफ मैन हाइबनेबा मसे हदीस सुनन अबू दाऊद हदीस नंबर 204 हदीस तिरमिजी 105 अमसुंग अल दारिमी हदीस नंबर 764 दा यावरिबनी मसिना कई ताई हाइब मतमदा निपा अमसुंग नुपी से चप मानी अदुगा मुखैनि से नुपा गा नुपीगा अखोगी काउंटर पार्ट ओइनबनी अमना काउंटर पार्ट ओइनबनी पार्टनर ओइनबनी सिने मोय अनीमकी राइट्स अमसिंग रिलीजियस ऑब्लिगेशन सिंग दो चप माने ह्यूमन नेचर दा हाइबदुनी हौजिक स्पिरिचुअल एंटिटी स्पिरिचुअल एस्पेक्ट्स ता निपा अमसुंग नुपीगी रूहानी की धर्म की ओइबा अखोगी थवाई की ओइबा सखतनबई थौरांगदा चप माने हाइबदो कुरान ताकपी तंबिखरबई मतुंगदा हक्चांगी नुपा अमसुंग नुपीगी फिजिकल एस्पेक्ट्स ता खेनबा अल्लाहना मसुम ताकपी मदुदी निपा हाइबसिना नुपीसिंग असिबु मेंटेनेंस तौबिननबैदमक्ता प्रोटेक्शन तौननबैदमक्ता अल्लाहना थाबनी हाइबसिनी
ꯃꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯄꯕ꯭ꯂꯤꯛ ꯂꯥꯏꯐꯇ ꯃꯦꯟ ꯐꯣꯀꯁ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯍꯥꯎꯁꯍꯣꯜ ꯑꯦꯛꯇꯤꯚꯤꯇꯤꯗ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅꯁꯨ ꯑꯃꯨꯛꯀ ꯅꯤꯄꯥꯒꯨꯝꯅ ꯃꯥꯒꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯦꯌꯔꯗ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯈꯔ ꯑꯃꯁꯨ ꯑꯜꯂꯥꯍꯅ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯗꯨꯒꯤ ꯑꯌꯥꯕ ꯄꯤꯕꯤ ꯃꯗꯨꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯗꯤꯁꯀꯤ ꯂꯤꯇꯔꯦꯆꯔꯁꯤꯡꯗ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡꯗ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯥꯎꯔꯤ ꯃꯁꯤꯅ ꯇꯥꯛꯇꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯄꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯥꯁꯨ ꯉꯝꯃꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯅꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯕꯤꯕꯗꯣ ꯅꯨꯄꯥꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯁꯨ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯑꯔꯥꯟꯕꯅꯤ ꯃꯗꯨꯗꯤ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯒꯤ ꯋꯥꯡꯃꯗꯅꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯐꯤꯖꯤꯀꯦꯜ ꯑꯦꯁꯄꯦꯛꯁ ꯃꯗꯨꯗ ꯄꯤꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯈꯦꯠꯅꯕ ꯃꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯦꯁꯄꯦꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅꯤ ꯁꯨꯔꯥ ꯅꯤꯁꯥꯒꯤ ꯑꯌꯥꯠ 32ꯗ ꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯃꯤꯍꯧꯔꯨꯒꯅꯨ ꯑꯜꯂꯥꯍꯅ ꯅꯈꯣꯏ ꯈꯔꯗ ꯑꯇꯩ ꯈꯔꯗꯒꯤ ꯍꯦꯟꯅ ꯄꯤꯈꯤꯕꯗꯨꯗ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯋꯥꯌꯦꯜ ꯅꯨꯃꯤꯠꯇ ꯅꯤꯄꯥꯁꯤꯡꯅ ꯐꯪꯒꯅꯤ ꯁꯔꯨꯛ ꯃꯈꯣꯏꯅ ꯇꯟꯖꯟꯁꯤꯈꯤꯕ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤꯁꯤꯡꯅ ꯐꯪꯒꯅꯤ ꯁꯔꯨꯛ ꯃꯈꯣꯏꯅ ꯇꯟꯁꯤꯟꯖꯕ ꯑꯗꯨꯒꯤ ꯅꯤꯖꯧ ꯑꯜꯂꯥꯍꯗꯒꯤ ꯃꯥꯒꯤ ꯊꯧꯖꯥꯜ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯈꯪꯕꯤꯕꯅꯤ ꯃꯁꯤ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ 4ꯁꯨꯕ ꯑꯌꯥꯠ 32ꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ ꯑꯌꯥꯠ ꯑꯁꯤꯅ ꯈꯪꯍꯟꯕꯤꯔꯤ ꯃꯗꯨꯗꯤ ꯑꯜꯂꯥꯍꯅ ꯄꯤꯕꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯤꯟꯗꯨ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯗꯨ ꯀꯂꯛꯎꯕ ꯌꯥꯔꯣꯏ ꯃꯨꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯃꯥꯅ ꯍꯦꯟꯈꯤꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯥꯒꯤ ꯂꯩꯖꯒꯅꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡꯁꯨ ꯇꯣꯞ ꯇꯣꯞꯄ ꯂꯩꯖꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯚꯔꯑꯣꯜ ꯔꯤꯋꯥꯔꯗ ꯄꯤꯔꯛ ꯃꯇꯝꯗ ꯃꯅꯥ ꯃꯊꯦꯜ ꯄꯤꯔꯛ ꯃꯇꯝꯗ ꯁꯋꯥꯕ ꯄꯤꯔꯛ ꯃꯇꯝꯗ ꯃꯥꯟꯅꯒꯅꯤ ꯅꯨꯄꯤꯁꯤꯡꯅ ꯀꯜꯂꯛꯂꯣꯏꯗꯕꯅꯤ ꯅꯤꯄꯥꯁꯤꯡꯅ ꯇꯧꯈꯤꯕ ꯑꯍꯦꯟꯕ ꯊꯕꯛ ꯈꯔꯒꯤ ꯃꯈꯣꯏꯗ ꯄꯤꯈꯤꯕ ꯑꯍꯦꯟꯕ ꯊꯕꯛ ꯈꯔꯒꯤ ꯑꯗꯨꯒꯨꯝꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯁꯤꯡꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯂꯟ ꯊꯨꯝꯗ ꯃꯤꯇꯥꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯀꯜꯂꯛꯂꯣꯏꯗꯕꯅꯤ ꯂꯩꯇ ꯂꯥꯏꯔꯕꯗ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕ ꯃꯉꯣꯟꯗ ꯇꯧꯕꯤꯒꯗꯕ ꯑꯗꯨ ꯌꯥꯡꯍꯟꯕꯤꯒꯅꯤ ꯑꯗꯨꯒ ꯑꯔꯩꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯃꯈꯣꯏꯗ ꯑꯜꯂꯥꯍꯅ ꯇꯧꯒꯗꯕ ꯍꯤꯁꯥꯕ ꯑꯗꯨꯅ ꯋꯥꯡꯍꯟꯕꯤꯒꯅꯤ ꯂꯨꯝꯍꯟꯒꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯉꯣꯟꯗ ꯐꯪꯉꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜꯂꯥꯍꯅ ꯍꯤꯁꯥꯕ ꯇꯧꯕꯤꯒꯅꯤ ꯅꯤꯄꯥꯁꯤꯡꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯦꯜꯂꯤ ꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯁꯤ ꯅꯤꯄꯥꯁꯤꯡꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯤ ꯃꯄꯥꯟ ꯊꯣꯡꯗ ꯇꯧꯔꯤꯒꯨꯝꯕꯁꯨꯡ ꯅꯨꯄꯤꯁꯤꯡꯅ ꯃꯅꯨꯡꯗ ꯀꯟꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯅꯨꯄꯥꯅ ꯀꯜꯂꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯅꯨꯄꯤꯅ ꯀꯜꯂꯤ ꯅꯨꯄꯥꯅ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯋꯤꯛ ꯑꯣꯏ ꯅꯨꯄꯤꯅ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜꯂꯤ ꯀꯜꯂꯤ ꯑꯗꯨ ꯐꯤꯖꯤꯀꯦꯜꯂꯤ ꯋꯤꯛ ꯑꯣꯏ ꯃꯁꯤꯕꯨ ꯀꯅꯥꯅꯁꯨ ꯁꯦꯝꯗꯣꯛꯂꯨꯕ ꯆꯨꯝꯊꯣꯛꯂꯨꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯅꯤꯄꯥ ꯑꯣꯏꯕꯁꯤꯡꯗ ꯗꯥꯏꯇ ꯑꯃ ꯄꯤ ꯀꯔꯤ ꯗꯥꯏꯇꯅ ꯃꯇꯝꯗ ꯁꯨꯝꯅ ꯀꯨꯔꯥꯟꯗ ꯍꯥꯏꯔꯤ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ 4ꯁꯨꯕ ꯑꯌꯥꯠ 33ꯗ ꯃꯗꯨꯗꯤ ꯅꯤꯄꯥꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯅꯕꯁꯤꯡꯅꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅ ꯃꯈꯣꯏ ꯈꯔꯕꯨ ꯑꯇꯣꯞꯄ ꯈꯔꯗꯒꯤ ꯍꯥꯏꯕꯗꯤ ꯅꯤꯄꯥꯁꯤꯡꯕꯨ ꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯍꯟꯕꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯔꯜ ꯃꯊꯨꯝ ꯆꯥꯗꯤꯡ ꯇꯧꯕꯒꯤꯗꯃꯛꯇ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯗꯨꯅ ꯑꯐꯕ ꯅꯨꯄꯤꯁꯤꯡꯗꯤ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯖꯕꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯍꯟꯅꯤꯡꯕꯗꯣ ꯃꯁꯤꯅꯤ ꯑꯩꯅ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇꯒꯤ ꯇꯦꯟꯇꯛꯅ ꯄꯜꯂꯕꯗ ꯅꯤꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯈꯦꯠꯅꯕ ꯑꯃꯁꯨꯡ ꯌꯥꯅꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯗꯥꯏꯇ ꯙꯔꯃꯗ ꯑꯃꯁꯨꯡ ꯇꯥꯏꯕꯪ ꯄꯨꯟꯁꯤꯔꯣꯜꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯁꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯏꯃꯥꯝ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯒꯤ ꯖꯃꯥꯠ ꯄꯥꯡꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯦꯁꯄꯦꯛꯅꯤꯀꯣ ꯐꯤꯖꯤꯀꯦꯜ ꯑꯦꯁꯄꯦꯛ ꯅꯠꯇꯦ ꯀꯨꯔꯥꯟ ꯇꯤꯂꯥꯋꯠ ꯇꯧꯕ ꯑꯗꯒꯤ ꯖꯀꯥꯠ ꯄꯤꯕ ꯑꯗꯒꯤ ꯁꯗꯀꯥ ꯄꯤꯕ ꯐꯤ ꯁꯕꯤꯂꯤꯜꯂꯥ ꯂꯥꯏꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯍꯥꯗ ꯇꯧꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯃꯥꯖ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯙꯔꯃ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯦꯁꯄꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯐꯤꯖꯤꯀꯦꯜ ꯑꯦꯁꯄꯦꯛꯁꯇ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯖꯤꯍꯥꯗ ꯇꯧꯕ ꯍꯥꯏꯔꯤꯁꯦ ꯖꯤꯍꯥꯗ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯊꯥꯡ ꯇꯦꯟ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯅ ꯙꯔꯃ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯔꯛ ꯃꯇꯝꯗ ꯃꯨꯊꯠꯂꯒꯦ ꯍꯥꯏꯅ ꯂꯥꯟꯊꯦꯔꯛ ꯃꯇꯝꯗ ꯙꯔꯃ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯟꯕ ꯄꯤꯔꯛ ꯃꯇꯝꯗ ꯏꯟꯇꯔꯐꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯙꯔꯃꯒꯤ ꯄꯥꯡꯊꯣꯛꯄꯒꯤ ꯔꯥꯏꯠ ꯃꯠꯂꯛ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯖꯤꯍꯥꯗ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯗ ꯅꯨꯄꯤꯁꯨ ꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯇꯣꯡꯗꯅ ꯊꯥꯡ ꯄꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯗꯨꯗ ꯌꯥꯎꯔꯒ ꯁꯍꯤꯗ ꯑꯣꯏꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯈꯟꯅꯅ ꯅꯃꯥꯖꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯁꯤ ꯍꯗꯤꯁ ꯑꯕꯨ ꯗꯥꯋꯨꯗ ꯍꯗꯤꯁ ꯅꯝꯕꯔ 591ꯗ ꯑꯁꯨꯝꯅ ꯋꯥꯔꯥꯀꯥ ꯕꯤꯟ ꯑब्ꯗꯨꯜꯂꯥ ꯏꯕꯟ ꯅꯧꯐꯜ ꯑꯟꯁꯥꯔꯤꯌꯥꯗꯒꯤ ꯄꯥꯎꯗꯝ ꯑꯃ ꯔꯤꯋꯥꯌꯠ ꯑꯃ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯅ ꯍꯪꯂꯨꯕ
ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯨꯑꯥꯖꯤꯟ ꯑꯃ ꯑꯦꯄꯣꯏꯟ ꯇꯧꯔꯒ ꯃꯍꯥꯛꯅ ꯏꯃꯥꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯅꯃꯥꯖ ꯄꯥꯡꯊꯣꯛꯅꯅꯕ ꯃꯗꯨꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯅꯨꯄꯤ ꯏꯃꯥ ꯑꯥꯌꯦꯁꯥꯅ ꯑꯖꯥꯟ ꯀꯧꯏ ꯑꯗꯨꯒ ꯏꯃꯥ ꯑꯥꯌꯦꯁꯥꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯏꯃꯥꯝ ꯑꯣꯏꯈꯤ ꯑꯗꯨꯒ ꯍꯨꯖꯩꯔꯥ ꯕꯤꯟ ꯍꯥꯁꯤꯟꯅꯁꯨ ꯕꯤꯟ ꯍꯨꯁꯦꯟ ꯍꯥꯏꯅꯁꯨ ꯂꯥꯛꯏ ꯑꯇꯣꯞꯄꯗ ꯍꯨꯖꯩꯔꯥ ꯕꯤꯟ ꯍꯨꯁꯦꯟ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯃꯍꯥꯛꯅꯁꯨ ꯍꯥꯏ ꯃꯗꯨꯗꯤ ꯁꯂꯃꯥꯅ ꯅꯃꯥꯖꯀꯤꯗꯃꯛꯇ ꯏꯃꯥꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯦꯞꯄꯝꯃꯤ ꯃꯗꯨꯁꯤꯡ ꯑꯗꯨꯁꯨ ꯀꯥꯏ ꯍꯥꯏꯔꯀꯥꯟꯗ ꯏꯕꯅꯤ ꯑꯕꯤ ꯁꯩꯕꯥꯒꯤ ꯑꯜ ꯃꯨꯁꯟꯅꯐ ꯚꯣꯂꯨꯝ ꯅꯝꯕꯔ 2 ꯍꯗꯤꯁ ꯅꯝꯕꯔ 5082 ꯑꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯑꯜ ꯕꯩꯍꯥꯀꯤꯒꯤ ꯁꯨꯅꯜ ꯀꯨꯕ꯭ꯔꯥ ꯚꯣꯂꯨꯝ ꯅꯝꯕर 3 पेज नंबर 131 अमसुंग इब्न हजम की मागी अल मुहल्ला वॉल्यूम नंबर 3 पेज नंबर 171 महारिबा सिंग असि शेख अल्बानी की सिफत सलात अन नबी दसु यावरिबनी उमुल हसन ना सलामा अल्लाह की रसूल की नुपी सलामा ना नुपी सिंग की दमकता इमाम ओरगा नमाज लेपम हाइबगी महान पौदमी सुनल अल बहाकिल कुबरा 223 अमसुंग अल मुस्तदराक 1 283 वॉल्यूम नंबर 1 नंबर 283 दा मसिदगी अखोगी आलिम सिंगना मुहद्दिसिन सिंगना अथिंग पिरमदे अदुगा मोइनसो हायरम बलिते नुपीना करिगुंबा इमाम ओइरबदी नमाज अदु इनवैलिड ओइरे हाइना नुपी सिंगी जमात किदमक्ता लेप मतमदा मरम अदुना मसिगे तयोनबा मखैसिंग अदु अरानबा ngaktani फतवा की लायकता पनबा तारबसु मरमदी अल हसन ना सलमाना नुपी मयाम गिदमक्ति इमाम ओरगा नमाज लेपमी हाइबसिगी हदीस असे अतोप हदीस अल मुसन्नफ हदीस नंबर 4989 सो लागली अदुगा इमाम अल्बानी की लारिक तमाम अल मन्ना दगी पेज नंबर 154 सो पल्ली ऑथेंटिक हाइबदी सही नि हाइदुना अखोय ममांग से पनग्रे ममांगदा इमा आयशाना इमाम ओरगा नमाज लेपम बगी मदुस हदीस बैहाकी हदीस नंबर 5138 सो यावरी बनी नुपी सिंगना खोई नुपी मयाम गिदमक्ता जमात ओइना नमाज पांथोकलगा इमाम ओइना नमाज पांथोक अयाबगी फतवा अल लजना अद्दाइमा 8213 दसु पल्लिबनी मसिन मरम ओरगा मलेम दा पृथ्वी के मफम कयादा मुस्लिम सिंगी नुपी सिंगना मुस्लिम नुपी सिंगी मरक्तगी तोंगानबा मस्जिद अमा नुपी खकी ओइबा मस्जिद अमा लेरगा नुपीन इमाम ओरगा नमाज तौरिबनी अमसुंग मसी मक्का मदीना अमदी अरबिक कंट्री सिंग अमदी अतोपा मुस्लिम सिंगी पृथ्वी मफम कयादसु तौदुनारिबनी मसिनी धर्म की मनुंगदा नुपी सिंगी अयाबा नुपी सिंग मरक्तगी इमाम ओरगा नुपी दमक्ता लेपा तौइगुमसुंग नुपा यावबा यावरगा हाइबदी नुपा नुपी सपमते लेमिनबा नतबा नुपाना हाना लेपबा अदुगा नुपा सिंगी सब सिंगी अरोबदा नुपी सिंगी सब लाबा नत्रगा मस्जिद अदुदा कंपार्टमेंट अम लेरबा नुपी की तोंगानबा रूम अम लेरबा नुपी की तोंगानबा अदुगा मदुगुंबा मस्जिद अदुदा नुपीनी इमाम ओरगा नमाज लेपदी हरामने मरमदी अल्लाह की रसूल की मतमदा मधुमाइना तौरंबगी सखी लेते मधुगी प्रूफ तिकन है मतमदा अल्लाह की रसूल मुहम्मद सल्लल्लाहु अलैहि वसल्लम तकपिरमी मदुदी मस्जिद अमदा नत्रगा जमात अमा नमाज पंथोक मतमदा निपा सिंगी गी मतुंग नुपी सिंग लेबा कदौनेबा निपा सिंगी रो गी मतुंग नुपी सिंग लेबा कदौनेबा नदुगा निपा सिंगना नुपी सिंगी रो गी मतुंग दा निपा लेबा ओएबा अल्लाह की रसूल की वही की मतुंगिना निपा सिंगना नुपी सिंगी रो गी मतुंग लेपगा याबा लेत्रबनिना अदुगा नुपी सिंगनासु निपा सिंगी ममांग लेपगी अयाबा लेत्रबनिना जमात अदुदा मस्जिद अदुदा मरम अदुना निपा सिंगी ममांगदा नुपीना इमाम ओरगा नमाज लेप यादे हारिबसे हदीस सही मुस्लिम हदीस नंबर 440 दगी अखोइना मोट असे फोंदोरपनी अदुना कनागुंबा अमना अल्लाह की रसूल मुहम्मद सल्लल्लाहु अलैहि वसल्लम ना सेमलंबा थमलंबा मसिगी लंबेल असे मसिदगी ओपोज तरपसिंग अदो मसिगी तयोननबा लाकपसिंग अदो मखोइसिंग अदो अचुंबदल चप्पा नत्रे मखोइसिंग अदो जहन्नम की लंबी चलबनी अल्लाहना असुम तकपी कुरान की सूरा मरीसुबा आयात 115 दा मदुदी अदुगा कनागुंबना रसूल की मयोक्ता लेपलबा लमजिंग हाइबदु मंगोंद मयेक सेंगना उहनबीरबा मतुंगदा अमसुंग चलबदी थाजबा सिंगी लंबीदु नतबा अतोप लंबी अमदा अखोइना ओनसिल हनबीगनी माबु महाना ओनसिन जरिबा लंबीदुदा अमसुंग याइगनी माबु जहन्नमदा
ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯃꯗꯨ ꯂꯝꯊꯨꯡꯐꯝ ꯑꯃ ꯑꯣꯏꯅ ꯃꯁꯤꯅꯤ ꯍꯩꯁꯤꯡꯉꯤꯃꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯑꯜꯂꯥꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯔꯁꯨꯜꯅ ꯆꯠꯂꯝꯃꯤꯕ ꯂꯝꯕꯤ ꯑꯗꯨ ꯎꯠꯂꯝꯃꯤꯕꯗꯣ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯇꯩꯌꯣꯟꯅꯕꯗ ꯑꯩꯈꯣꯏꯅ ꯃꯁꯂꯥ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯤꯕꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯐꯜꯗꯤ ꯖꯍꯟꯅꯝꯒꯤ ꯃꯩꯗ ꯌꯥꯏꯕꯗꯨꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯟꯈꯤꯕꯗꯣ ꯋꯥꯔꯥꯀꯥꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯏꯃꯥꯝ ꯑꯣꯏꯅ ꯅꯃꯥꯖ ꯄꯥꯡꯊꯣꯛꯅꯕꯒꯤ ꯑꯃ ꯄꯟꯈꯤꯕꯗꯣ ꯑꯕꯨ ꯗꯥꯋꯨꯗ ꯍꯗꯤꯁ ꯅꯝꯕꯔ 591ꯗ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯂꯔ ꯈꯔꯅ ꯃꯗꯨ ꯍꯗꯤꯁ ꯑꯗꯨ ꯁꯍꯤ ꯅꯠꯇꯦꯅ ꯍꯥꯏꯌꯦꯕ ꯁꯝꯅ ꯏꯕn ꯍꯖꯔ ꯑꯜ ꯑꯁqalaniꯅ ꯃꯍꯥꯛꯅ ꯁꯝꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯜ ꯇꯜꯈꯤꯁꯀꯤ ꯄꯦꯖ ꯅꯝꯕꯔ 121ꯗ ꯃꯗꯨꯒꯤ ꯏꯁꯅꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯕꯗꯨꯔꯔahman ꯏꯕn ꯈꯥꯂꯤꯗ ꯑꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯒ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯑꯜ ꯃꯨꯟꯇꯀꯥ ꯁꯔ ꯑꯜ ꯃꯨꯋꯠꯇꯥꯗ ꯍꯥꯏꯔꯤꯕ ꯍꯗꯤꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯨꯅꯨ ꯂꯧꯔꯨꯅꯨꯅꯁꯨ ꯄꯜꯂꯤꯑꯕꯀꯣ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯍꯗꯤꯁ ꯃꯈꯩꯁꯤꯡꯗ ꯑꯇꯣꯞꯄ ꯔꯤꯋꯥꯌꯠꯁꯤꯡꯗ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯗꯤ ꯑꯃꯨꯛꯀꯁꯨ ꯆꯌꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯍꯗꯤꯁ ꯑꯁꯤꯗ ꯆꯌꯦꯠꯅꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯈ꯭ꯔꯤꯕ ꯎꯠꯈ꯭ꯔꯤꯕ ꯑꯇꯩ ꯍꯗꯤꯁ ꯃꯈꯩꯁꯤꯡ ꯑꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯍꯗꯤꯁ ꯑꯗꯣ ꯃꯦꯟꯈꯠꯆꯔꯕꯅꯤ ꯁꯥꯈꯤ ꯑꯣꯏꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯃꯤ ꯍꯥꯏꯔꯤꯕ ꯐꯠꯋꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯠꯋꯥ ꯁꯥꯃꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯃꯟꯂꯤ ꯈꯪꯅꯔꯤꯕꯗꯣ ꯔꯥꯗꯜ ꯃꯣꯍꯇꯥꯔ ꯍꯥꯏꯅ ꯍꯥꯟꯅ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯀꯨꯔꯥꯟꯒ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯜꯂꯥꯍ ꯔꯁꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯟꯅꯠꯁꯤꯡꯒ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯔꯁꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯨꯒ ꯇꯩꯑꯣꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯇꯝꯕꯤꯔꯝꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯌꯥꯕꯤꯔꯝꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡꯅ ꯇꯧꯕꯗ ꯃꯍꯥꯛꯅ ꯊꯤꯡꯉꯝꯗꯕ ꯃꯗꯨꯒꯤ ꯔꯥꯏ ꯑꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯦꯞꯆꯒꯗꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯂꯥ ꯑꯃ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯁꯥꯏꯜ ꯑꯃ ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯍꯦꯛꯇ ꯃꯤꯁꯤꯡꯁꯤꯅꯅꯦ ꯐꯠꯋꯥ ꯍꯥꯟꯅ ꯐꯥꯛꯑ ꯌꯦꯡꯉꯦꯕ ꯀꯨꯔꯥꯟ ꯍꯗꯤꯁꯁꯤ ꯁꯨꯐꯥꯛ ꯐꯥꯛꯅꯗ꯭ꯔꯦ ꯌꯦꯡꯅꯗ꯭ꯔꯦꯕ ꯀꯥꯎꯊꯣꯛꯅꯈ꯭ꯔꯦꯕ ꯏꯂꯥꯏ ꯂꯥꯏꯕ ꯖꯒꯥ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯇꯥꯕ ꯄꯣꯠ ꯑꯃ ꯑꯗꯨ ꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯍꯦꯛꯇ ꯐꯥꯛꯇꯣꯛꯑꯒ ꯃꯗꯨꯅ ꯍꯦꯛꯇ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯃꯗꯨꯅ ꯍꯦꯛꯇ ꯑꯜꯂꯥꯍꯒꯤ ꯋꯥꯍꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯅꯈ꯭ꯔꯦꯕ ꯑꯗ ꯃꯥꯅ ꯄꯤꯔꯤꯕ ꯐꯠꯋꯥ ꯑꯁꯤꯁꯨ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇꯒꯤ ꯔꯦꯐꯔꯦꯟꯁ ꯄꯤꯔꯒ ꯃꯗꯨꯒꯤ ꯐꯠꯋꯥ ꯑꯗꯨ ꯔꯥꯏ ꯑꯗꯨ ꯄꯤꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯋꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯍꯥꯏꯔꯒꯗꯤ ꯕꯨꯂꯨꯒꯜ ꯃꯔꯥꯝ ꯏꯕn ꯍꯖꯔ ꯑꯜ ꯑꯁqalaniꯒꯤ ꯑꯩꯈꯣꯏꯒꯤ ꯎꯝꯗatuꯜ ꯑꯍꯀꯥꯝ ꯃꯈꯣꯏ ꯑꯁꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯠꯋꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯀꯤ ꯄꯤꯌꯦꯕ ꯔꯦꯐꯔꯦꯟꯁ ꯄꯤꯔꯒ ꯔꯥꯏꯗ ꯄꯤꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯥꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯤꯝꯁ ꯑꯦꯟ ꯗꯤꯖꯥꯌꯔꯁ ꯌꯥꯝ ꯄꯤꯕ ꯌꯥꯎꯋꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇꯒꯤ ꯖꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯕꯅꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯄꯤꯔꯝꯕ ꯍꯥꯏꯔꯝꯕ ꯇꯥꯛꯂꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯧꯕꯅꯤ ꯃꯗꯨꯒ ꯇꯩꯌꯣꯟꯅꯔꯕ ꯃꯗꯨꯒꯤ ꯔꯥꯏ ꯑꯗꯣ ꯑꯂꯃꯥꯅ ꯍꯥꯏꯒꯦ ꯑꯣꯏꯒꯦꯔꯥ ꯃꯧꯂꯥꯅꯥꯅ ꯍꯥꯏꯒꯦ ꯑꯣꯏꯒꯦꯔꯥ ꯃꯗꯨ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯂꯦꯝ ꯎꯂꯃꯥ ꯑꯗꯒꯤ ꯃꯧꯜꯕꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯁꯅꯨ ꯑꯩꯈꯣꯏ ꯑꯂꯃꯥꯕꯨ ꯑꯣꯏꯖꯁꯅꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯀ ꯆꯨꯅꯗ꯭ꯔꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯒꯨꯅꯥ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕ ꯏꯟꯗꯕꯗ ꯒꯨꯅꯥ ꯄꯨꯒꯗꯧꯔꯤꯁꯦ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯍꯥꯏꯕ ꯏꯟꯗꯕ ꯀꯥꯟꯗꯅꯦꯕ ꯑꯗꯨꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯆꯨꯅꯗ꯭ꯔꯕ ꯋꯥꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ ꯒꯨꯅꯥ ꯄꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨ ꯒꯨꯅꯥ ꯄꯨꯒꯗꯧꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇ ꯔꯤꯐꯔꯦꯟꯁ ꯄꯤꯗꯕꯅ ꯍꯋꯥꯂꯥ ꯌꯥꯎꯗꯕꯤꯗ ꯄꯪꯉꯥꯏ ꯍꯥꯏꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕ ꯌꯥꯗꯦꯅ ꯇꯥꯛꯁꯤꯜꯂꯤꯕꯗꯣ ꯑꯗꯨ ꯊꯥꯖꯗ꯭ꯔꯒ ꯃꯤꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯛꯐꯤꯔ ꯄꯤꯔꯤꯗꯣ ꯑꯗꯨ ꯀꯗꯤꯌꯥꯅꯤꯅꯤ ꯕꯔꯦꯜꯕꯤꯅꯤ ꯑꯗꯨ ꯁꯨꯐꯤꯅꯤ ꯁꯂꯐꯤꯅꯤ ꯋꯥꯍꯥꯕꯤꯅꯤ ꯑꯜꯂꯥ ꯃꯖꯍꯕꯅꯤ ꯒꯩꯔ ꯃꯨꯀꯜꯂꯤꯅꯤ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯃꯤꯡꯊꯣꯟꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯇꯛꯐꯤꯔꯁꯤꯡ ꯑꯗꯣ ꯃꯁꯥꯒ ꯂꯣꯏꯅ ꯍꯟꯖꯤꯜꯂꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯇꯛꯐꯤꯔ ꯄꯤꯔꯕ ꯍꯥꯏꯔꯤꯕ ꯇꯛꯐꯤꯔꯗꯣ ꯃꯍꯥꯛꯅ ꯃꯨꯁꯂꯤꯝ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯇꯥꯔꯕ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯇꯛꯐꯤꯔꯗꯣ ꯍꯟꯖꯤꯟꯖꯒꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯗꯤꯁꯇꯁꯨ ꯌꯥꯎꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯃꯨꯁꯂꯤꯝ ꯑꯃꯗ ꯃꯥꯅ ꯇꯛꯐꯤꯔ ꯄꯤꯕ ꯀꯥꯐꯤꯔꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯃꯉꯣꯟꯗ ꯍꯟꯖꯤꯟꯖꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯗꯤꯁ ꯁꯍꯤ ꯃꯨꯁꯂꯤꯝ ꯍꯗꯤꯁ ꯅꯝꯕꯔ 60ꯗ ꯌꯥꯎꯔꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ प्रजा ꯃꯌꯥꯝꯗ ꯃꯨꯁꯂꯤꯝ ꯁꯃꯥꯖꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯀꯨꯔꯥꯟ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯍꯗꯤꯁ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯑꯃꯜ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣই ꯃꯤ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯦꯛꯇ ꯕ꯭ꯂꯥꯏꯟꯂꯤ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯣꯛꯂꯁꯤ ꯃꯁꯤ ꯑꯄꯪꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯥꯡꯂꯨꯞꯇ ꯆꯟꯒꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh